Loyalam E-PAO tabiriba khudingmakpu Hitrom Susmitana numidangi pau pizari. Ahanbada maruoiba headline. AR gi Pheejol Setpa Kuki Nupi Yaowe Chingnabadagi Halhankhre. MPSC exam da mai paklaba candidate chamaga kunmanga gi mathakda court na notice issue tawkhre. Pambaina luchingba UNLF ke lami nipan fare. Pau sadona pijari. AR gi Pheejol Setpa Kuki Nupi Yaowe Chingnabadagi Halhankhre. Ngasi ayuk sugunugi langching area da khanghaudana labukta fauraga Assam Rifles ki kambu ama lakpadagi khunja sing horaktuna tankhre hari pau asina makha taraduna sugunugi langchingi maning thangba chingya da leiba kunthra taret suba AR gi kambu aduna labuk fauduna lakpadagi khunja singna kari leirage hanglubada AR gi kambu aduna maram amata pikhiba leite hari pau asigi matangda khunja singna phongdorakpada AR ga kambu aduga AR gi Pheejol Setpa Kuki oramba yai haina thazaba nupi kaya su khutlai paiduna lakpaduda yaurakhi hari adumakpu lakliba AR gi kambu adu labuk fauduna makoigi camp romda hanki hari AR gi kambu adugi marakta yaurakhiba AR gi dress setpa nupi sing adu mayang nupi amata mande Kuki nupi soiduna oigane hari mamaisu final loina khumjinduna AR singi marak aduda yaurakhibani haina mafamdugi khunja singna phongdorakli MPSC exam da mai paklaba candidate chamaga kunmanga gi mathakta court na notice issue tawkhre. In kumja lising ani tara tarukta pangthokiba Manipur Civil Service Combined Competitive Exam da mai paklaba candidate chamaga kunmanga konana amuk lising ani kunni thoidasu amuk hanne exam pangthokpada mai pakraba candidate sing asigi mathakta Manipur High Court na nauna notice issue tawkhre. Loinana exam asibu conduct toriba MPSC yauna mai paklaba candidate sing aduda sirak liba maral sing adugi job chaba response pirak naba khanghankhre High Court na lawrak liba khongthang asi Yumlembam Surjit Singh amasung atopa mai pak hodraba candidate mangana MPSC gi exam adu procedure chumna chathakide haina wakalapaga mari leinana mai pakraba candidate chamaga kunmanga da notice issue tawkhibani Chief Justice Siddharth Sridul amadi Justice Kolmai Gaiful Silbu Kabui Anigi Division West Amana Manipur Public Service Commission amadi Manipur Sarkar gi maikhaidagi sirak liba maral sing asigi matangda singdorakna basu khanghankhre wakat loishingi mahut sinduna case asibu thainariba Advocate Kaisam Kisan Singh maiketigi English ani tara taruki exam adu niyam kaiba kaya chathaki maram aduna MPSC na lawba exam asigi fal chatna haloidabani haina court ta thamki Pambaina luchingba UNLF ke lami nipan fare Lenga ka peace agreement pinakraba Pambaina luchingba UNLF ke lami nipan chatna kanglon gi wangmada thabak tawrambagi damak Manipur Police Commando gi kambuna khutlai ga konana fare hari Police ki pauna makha taraduna hai miyoi sing adu ngarang Thobal district ki mafam amada lamgi demarcation process ki matangda yaushilakpadagi fagat khibani hari Faraba sing adudi Laisram atangba maitei Alice Ningthaujau chahi kunmari Laisang Them Nongpok maitei chahi kunmari Thongam Khangak pa maitei Alice Jatra chahi nifumanga Thiam Ningthau maitei Alice Ingocha chahi nifumapan Akoijam Thopang ba maitei Alice Thoiba chahi kunmari Thongnaujam Sugnu ngakpa Alice Yaifaba maitei chahi kuntaru Ngasepam Ningthawa maitei Alice Romeo chahi nifu Sorakhaibam nganba Alice Dayananda chahi kuntare ni Makoidagi AK-47 rifle ahum AK-56 rifle ani M16 rifle ama 9mm gi pistol ama yauna mobile phone tara taruk amadi Fortuner car ama su fagat khre hari Marak thatna Mahekol Ranch Teachers Training Center Manipur gi Unit A Pangantabi gi anoba Fort Best Training Course chaliba chahi asigi December gi tang ani ningthaukaban numit asidagi class hozaragani Maram asina MRTTC Pangantabi da lakpiduna training form lobiranaba nolukna khanghanjari Course asida thamjariba khudong chaba singdi rhymes teaching training child psychology first aid course yoga Potloi makeup training
loina lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani hena akupa marol khangmininglabadi contact number 9837161295 natraga 9362775603 asidagi khangbiba yagani National Highway da Transport Department ki checkpoint ama khaktamak leiragani Imphal Dimapur lambi amasung Imphal Jiribam lambi paring da Transport Department amasung sarkar gi mari lenaba checkpoint kaya ama lerambadu driver singna lambi asida chathok chasin tawbada khudong chadaba kaya mayok naribasi yenglaga checkpoint amadagi hena thamlaroi haina Transport Department na thajaba pirakre haina ngasi All Manipur Transport Drivers and Motor Worker Union gi General Secretary M Anilna ngasi MG Avenue de Laiba Union asigi office da pangthoki ba pawgi mifam amada Dokray. Mahakna makatana haikibada National Highway singda tongan ba checkpoint kaya laibana driver singna thengnari ba khudong chadaba sing asigi matangda Transport Director ga wari sanabada Director gi maikedagi National Highway da checkpoint amamumdagi hena thamlaroi habigi thajaba supirakibani Rims da thabak lawba laite haina phongdorakli Rims a thabak lawbagal mari lainana sasinaba notification ama social media da thadorakpa thengnare chahi asigi September kulhumdoi da thokpa notification asigi matung inna Rims ke Department of Microbiology gi oina Assistant Professor Lab Technician LDC PMR Gynecology ECG amadi DEXA role gi regular posting interview pangthokre Hairiba interview asidigi matik chaba candidate yankai humdoi khangatle haiba asini Rims ki media cell na thadorakpa chairol as amagi matung inna Rims Imphal gi oina mathakta paliba thabak sing asi launaba interview na chingba amata pangthokiba leite sasinaba notification asi Rims authority ga mari amata leinade miyamna asigumba sasinaba information da thazabiganu Rims tagi official oina thokpa chairol sing khaktabu lobiyu loinana Rims ka mari leneba notice sing pauche sing gi khuthangda natraga Rims ke website www.rims.edu.in tagi lobiyu tholiba thodok asiga mari lenena Rims authority na thigat pagi thabak chathari masida chenaba sing gi mathakta ain gi oiba thabak lokhatkani hari Young Women Health Organization na puthokpa thagi chefong Nupi ki punsi November thagi chefong puthokre Young Women Health Organization na puthokpa thagi chefong Nupi ki punsi November thagi chefong Shaknai Rabi film actor Nongthombam Linthoi Lemana achamba thoram amaga loinana organization office da phongkre narco terrorist Kuki singi langi chaithengna awa chaitheng phanglabi mayum makai maina thaduna relief camp ta laribi chanu ningo singbu Ireicha kandaba yade haiduna chongthoraliba arambai tengol 18 na lanna maram oiraga chahi ama chakaudraba matungda handak chakaugani habirakpa haininga leitana 80 bu thagatli haina Young Women Health Organization gi president Santi Debina khudyek biduna thadorakpa cherol amana phongdorakli cherol aduna makhatara duna hai langi chaithengna iramdam kangleipak Manipur maihauraba oirabana chanu ningo singna chakaubugi mingda mabung mapa singna nukshi marida chaklen chamina Chakauwa pangthoksi dakhina hidanaba thadoksi hairi Environment activist Manikanta Mutumna Arambai gi thongmi Singapore uchar kaya thakre Lamdam asigi yamna naha oiriba environment activist Manikan Mutumna chahi tara hena kathoktuna lamdam asida natana Manipur gi wangmada fawa u thaduna u pambi lising ahungi mathakta thaduna akoibagi fibam kanduna lakli ngasi chu judging Arambai Tengol Unit 20 ga environment activist Manikan Mutum ga khucham naraduna nauna hangdokadoriba Arambai Tengol Unit 20 judging Commander Langamba Ningthauja su saruk yakhi Environmental activist Manikant Mutumna phongdokhibada Malemgi oina hongloliba aying asa ase angakwa phangna sokpa haibadu oire Environment na kaitharakpa climate change leire haiba akhoi mipum khudim ana khangnaraba wafamni masidagi kansi hairadi u pambising akhoi mipum khudimak na thasi Arambai Tengol na su ngasi fawba Manipur gi saktam kaibe yaroi haiduna Upambi kayasu thaduna lakhiba asi singthaningai ni haina environmental activist Manikant Mutumna phongdokre Ayurveda layeng pathap malemgi miyoi kayana pamnarakpa ama oirakli haina Dr. Sapam Ranjan na phongdokre Ayurveda Innovation for Global Health haiba thimda mapalak suba Ayurveda Day gi thoram ngasi Classic Grand Day gi Imperial Hall da ngasi pangthokre
Ayurveda layeng patha malemgi miyoi kayana pamnarakpa ama oirakli. Ayurveda amadi Allopathy ani asi puna idea puthoknaduna thabak tawrabadi wellness ta hena kumang chawshinba ngamgani haina Health Minister Dr. Sapam Ranjana phongdokre. Directorate of Ayush Mission Manipur na sinduna pangthokiba thoram aduda Health and Family Welfare gi Special Secretary Hongyo Worsong Ayush Manipur gi Director Dr. Akoijam Lokendro Amadi Directorate of Ayush ki State Ayush Officer Dr. Viswanath Sarmana Thauramgi Maru Oiba Athoiba Mithung Lensin Oina Saruk Yaki. Thauram adugi manung channa National Accreditation Board for Hospital and Healthcare Providers na piba Ayush Health and Wellness Sector Mari Hangnaba Tongan Tonganba Miyoi Marida Certificate su Kusinaki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Aroibada maru oiba pau amuka hana pizari. AR gi Pheejol Setpa Kuki Nupi Yaowe Chingnabadagi Halhankhre. MPSC exam da mai paklaba candidate chamaga kunmanga gi mathakta court na notice issue tawkhre. Pambaina luchingba UNLF ke lami nipan fare. Matang asida numidangi pau piba lozare Loyalam E-PAO tabiriba khudimakpu amuka hana khurumjari.